अहानपदा मरोइबा पाउ सुगुनुदा कुकी मिलिटेंट सिंगना काबलकपा बोम इमुंगदा तासिलक्तुना पोखाइख्रे असोक अपंदे यावहोद्रे कुकी मिलिटेंट सिंगना सुगुनुदा लांदारकपा लेप्ट्री कुकी मिलिटेंट सिंगा पुलगा मैतैदा लांदाबा यावरबा पुलिस के हेड कांस्टेबल अमा सस्पेंड तौबगी मयोक्ता कुकी सिंगना चुराचांदपुरदा इरांग खौरक्तुना डीसी एसपी के ऑफिस थुगाइख्रे गाड़ी मंगा मै थाख्रे कुकी अनि सिरे 15 रोम सोकले चुराचांदपुर डिस्ट्रिक्ट की डीसी एस दरुण कुमार अमसुंग एसपी शिवानंद सर्वेबो ITLF ना डिस्ट्रिक्ट थादोक्तुना चटखिनबा पुंग 20 की मतम थाख्रे चत्तब तारबनी मदुदा थोरक्पा अफफदगी टेकचा मसा मसाना पुजगदबनी हाइना किहलकली अमदी चुराचांदपुर की मिनी सेक्रेटरीट मई थाबदा चेनबसिंग अमदी चुराचांदपुर की एसपी हाटकदबनी हाइना लौथोकलिबा ITLF की मथक्ता खुदक्ता एक्शन लौखलो हाइना कोकोमिना तक्सिलकली मैं मुख्रमजरी नॉर्थ ईस्ट विंडो की निमिदांगी मणिपुरी पाउ मिटेंग ताबीरिबसिंगबु सुरबला माइरेम्बम तराम नोक्चरी मियामदा पामुचा खाइना पिजरी चुराचांदपुर डिस्ट्रिक्ट की लालोइफाई अमदी डोंगयांगदगी कुकी मिलिटेंट सिंगना सुगुनुदा मखाताना अकन ममोंगदा बोम कापसिलकपा लेप्ट्री जिंगा फाउजिलगा इमुंगदा बोम तासिलकपदगी अमांगता चाउंग थोकपगा लोइनना इमुंग मनुंगदा अकी अखंग थोकहनख्रे ngarang numidang pung 13 muk tabada kuki militant singna kablakpa bom ama sugunu mayai lekai ward number 3 de leiba 𝐿 allies morang thogi yumda tasinbadagi chauna amangata thokre bom aduna imungda tasilakpa aduda laibak fabadagi imungi miyoi singdadi thoidokpa asokapan yaukide thodok thofam da SP Kakting additional SP SDPO sugunu amadi OC sugunu police station gi kangbu sing laktuna bom pokhai khiba mafam adu yengsenki kuki militant singna ngasisu maitai singi yumlakta bom amadi nongmai kapsinduna landarak State Force amasung khungakpa volunteer singna handuna kapnaki ngasi imungda bom tasilakiba thaudogadugi matangda sugunu mayai lekai deki yumlembam nandinina thamoi sokna phongdorakibada sugunu asi maikai pumba kuki singna pumkoi koisilaga leibana makoina bom yawnga nongmai adum kaptharaktuna sugunu gi miyam yamna wana khangli ngarang numidang su pung 13 muk tabada imungda leiringaida bom kapsilakpada yumda tasilakibani adubu laibak fabadegi asok apandi yawhodre mahang hai laloi gi kuki singna sugunugi maningda leidiba manipur gi wangmadagi napat khun pumba loina mai thadokhraba matungda haujikna makoina leisilaga kom tawthoklaga bunker kya sajile aduga sugunuda bom yauna nomai masing khangdana ngasisu kapselakpa leptri asukoiba tha tara muksi yamna wana lairakli haiki mama sukuki maningda sukuki aroida sukuki kuki mai am ko silaga khoi si leibse khoi pung 13 tabado aida nungdangi bom kapchile tumpham jafam khangdana tha tara se mo khoina khoi se awabagi de pi de lai moina su wangmadagi naphat laiba khun se moina thadokkhraga moina kumdare bunker man sajile kom tawthoe aduga nga le nawri khra kapchilak nga le bom khra kapchilak nga le nongmai khra kapchilak tha tara se khoi pothabam khangdana ngasi bhaujida lela abani thengna nongmai kaple ban tabaduda pung 3 makhai da ai hanjile SP Sivanand Servina suspend tobagi order ama thokibabu yaningdaba phongdoktuna haurakibani kuki singna head constable adubu khudakta from hanjin hangadabuni haina demand tobuni hairi police tege fangba paw amagi matung ina ngarangi irang aduda Churachandpur district mini secretariat complex manung de leiba DC amasung SP ge officing yamna town amangata thokre office building manung ga leiba pochai pumnamak thugaiduna amadi mai thaduna mangta khankhre DC amasung SP office ke computer sing amadi yamna maru eba document sing mangta Payoramba Yabagi Tazaba Lake Hairi. Rapid Action Force ki Gari Ani Yauna, Gari Manga Irang Marakta Mai Thakre, Rang Numidang Kuki Mob Aduna SP Office ki Matakta Yungba India ge Matu Home Firal Chingtaduna, Kongo Inaki. Nahal Makai India ge National Flag Fight Duna Indian Constitution by Yamna Ikai Kumnabagi Mata Ulambadu, Ngarang di Loina Kautok Laga, Yaknaba Laibak Amagi Firal Gum Chingtakiva Aduda, India Langakna Kari Tabak Lokalaka Dori Haiba Kangbangamdri, Yamlabam Yam Aduna Nungna Tazinduna, Lau Kongduna. Karamana Makuta no may paiduna chatarakba balance ki thawang adubu laksinaba RAF na tear gas cell kaya kapki amadi no may round kaya su kapagi makol social media da thagat narakpa video clip singdagi khangbangamki What?
Basta kong moyong 𝐿 Number vô. Ôi, the flag. Maraksida Churachandpurda base tauba ITLF haiba group asina thadorakpa chirolamada ngarang numidangi thaudok aduda mi ani sikhiba amadi yamdrabada kunmanga na sokhiba adugi teksak pumba DCS Darun Kumar amasung SP Sivanand Sarvena pugadabani haina maral sirakli ITLF ki chairman Pagin Haukip amasung secretary Mon Tombing na media da thadorakpa chirolamada hai haukiba thakya asida maitei police personnel kaya ifong fongna khulai paiba mioi singapuna laiminabagi amadi karigamba matamda kuki khun singda nomoina kapagi video clip sing amadi photo sing masing khangdana social media da sandokiba laikre adubu makoigi mathakadi action amata lokhat kide hairi amadamda kuki job police amabudi village volunteer singa fominabagi photo viral chatpadadi kudakta suspend tawi hairaduna ITLF na hai hauzik manipurda laidiba chayet na basigi maramda awang bathaki police officer ama oina SP amasung DC na munna khanglabani makoi ani chief minister na Churachandpurda problem thokanaba transfer torakpani aduna makoi da sinarakpa thavak sing matam manghandana pangthorakpani haina chirolasna maral city ITLF na DC amasung SP ani asi tribal area da makatana leiba ya haloi SP na thogan kiba thokiba suspension order adu kudakta handokadabani aduga mahak pung kunmari gi manungda Churachandpur district thadokuna chatki gadawani aduga DC su district asi thadokuna pung kunmari gi manungda chatki gadawani hairiba matam asigi manungda chattaba tarabadi government ki office pumnamak thingzingani amadi matungda thorakpa thodok singi tek chak pumnamak makoi masana pujagadabani hairi ngarang sikraba ani adu kuki jaw athobani haina mingthon pibaga loinana makoi ani government ka yanaba amagi makhada lairol Changani ngarang numai kapada yawbo security personnel singi mathakta inquiry chathaduna mara laiba sing logi oiba chairak pigedabani haina su ITLF na taksilakli loinana February tara mangada thokiba miyamgi iho amadi misi minagi thodok adubu the wall of remembrance massacre haina khangnaragani haina su ITLF na warep laure hairi amaromda ngarang miyoi ani sikiba aduga kaya amana asok apan nangkiba adubu yaningdaba fongdoktuna ngasi ITLF na Churachandpurda shutdown kaukre Churachandpur district ta oirakliba law and order gi fibam asida Manipur lenga ki home department ngarang ahing nongyai matung pung amaga minute nifu dagi hauraga nimit mangani gi oina district asigi mafam pumbada BPN gi mobile internet data service tingin krei maraksida Churachandpur district ta mobile internet amadi data service tingin bada district asiga lonaba Bisnupur district ki mafam kaya dasu mobile internet fangdre haina media da wakatlakli Churachandpur gi mini secretariat mai thabada chenaba sing amadi ITLF na Churachandpur gi SP hatkadabani haina lauktokiba asida India lenga na makoi gi mathakta action laukatrabadi Indian citizen ama oina Manipur miyam su India gi mayokta lairakani haina coordinating committee on Manipur integrity kokomegi coordinator Thokchom Somarendra na fongdokre ngasi lampela laiba United Committee Manipur USM gi office ta pangthokiba paugi mifam amada wafamasi fongdokladuna Somarendra na hai ngarang Churachandpur kiba thodok adu chinkuki narco terrorist singi marakta nongmai kapa yawkiba police officer ama suspend tawbagi wahauda thokpa irang nate mini secretariat ki office mai thaduna makoi gi documents sing manghanduna makhatana Manipurda makoi leithaba yanaba hotnabada thorakpa irang amani mini secretariat yauna SP office amadi SP quarter mai thabada chenariba mioi sing athuba matamda India lengang na ahakpa cherak pigedabani government of India amadi Manipur lengang na kuki singa chatharakliba thawong sing mayek sengna khanglabanina makoi gi mathakta kari action laukhatle haibadu chayolamagi manungda Manipur gi miyam na khanghanduna miyam na chingnariba asi thajaba India lengang na pigedabani haina su fongdoki
ngarang khoi thaudo ma khoi 𝐿 𝐶𝐤𝐰 terrorist na ko bai tawdu na ba Churachandpur thokhiba thaudo haibadi 𝐶𝐤𝐰 terrorist khusamnarga khoi nungmai ka pa yawo bindar ma suspend tawbudagi khangokdan thokhiba thaudo du yamna angak pa haitare khoina angak pa thaudo bani lawi khoi komina haibadi masi maduki nunggi wan tho ama suksoi sodan laigani na lawi masigi nunggi wan tho de kaino haibadi haibatar da khoi ki narco terrorist na nahan khoi CM na Manipur da khoi NRC base year si 1961 da werani hairakpa maduda makhoina madugi suspend du ki khudong jaba loroga khoi gi Churachandpur gi mini secretary da lariba document khudimak mai thado khragadi makha tanam khoin leithaba yanabagi plan khonanaba thakhiba maini haibasi kokomi saite gi thamjage tongamba lalongni masigi chapchaba maram hairagadi haiti khoi gi habindar de kesunate mamang da khoi gi JDO homa tawgibda kaisu tawgibda nate suspend tawgibda adubu ngarang kan khangudna kuki narco terrorist king michang changba adu khulai ka pa yawba khoi michang myam ka pa yawba ma suspend tawgidamakta mini secretary yawna tongan ba mafam sing hai DC gi quarter degi SP gi office the police station asina singba mayama mai thadokuna manghangi ba haibase masi khoi yamna laibak thiba amadi yamna matat yawdaba community amna miyam to gudabini habisima kogi saite gi tawjage ade amana hosi khoigi government of India amadi state lengakta kokomi saite khangan janing badi khoigi ITLM da khoigi high BSPS pungkungi manungda kukina kupai to jaga singda lebe yaroi han law thoraiba masida khoigi government of India na tumina le chelagadi magi hidil ji na karino habdo ko yuji bok jamom nari haitare khoida angakpa ma phawai makhoina su khamam thoi akhoigi haukiba 15 August 20 January da koi cookie singna flag ta sel tawduna dei nomai ga yana tawda karimta haide doksen ma mayam ji maleng miyam hoji khangebo khangna sum tumina lesson bje kan ta tawdan lebaje masi akoi kokumi gi saite gi yamna angak ma phawa aduna khoi gi saite gi haijening di sumaina lauthoiba ITLF adegi mini secretary mai thare miyam maduda saruk yarba miyam se marang gi loinana karam kadai phaw numil ma de line ma pirga phagat kadam ni habise koi kokumi saite gi thamjaningi madu pakhat ba taragdi akoi khoi gi miyam su manipur miyam su khoi gi india gi city lama oina khoi lejari ba manipur miyam su akoi karigumba india gi mayok te lera kani habise khoi government india gi mafam na thamjaningi tha sigi tara matogi numidang degi hauduna kuki militant singna khamelo chingjau degi maite khungak pa singda akan mamong da landara khiba aduda khungak pa singna su handuna akan mamong da kuthokna khi madugi matung asi kuki militant singi maikai degi angobo machuki firalama chingkhalapagi social media da viral chalakhiba aduda lan taropa nakalama na angobo machuki firal ulaklabadi surrender tawbagi khudam ni hairi adum oinaba ngasi ulakliba angobo machuki firal asina kuki militant singna makoigi aronba policy ema tawduna haukhiba numit kharani aduda laikhidraba makoigi miyoi sing puthokna ba sinba thorang oiramba yai haina thajanari manipur da haukiba chahi gi me ahum dagi hauduna tatharakli ba lan asida ngasi fawba maitei furuk ki miyoi amatana makoigi mathakta landa khiba leite kuki militant sing na maitei khunaida landa rakpada masa ngak thokchana ba honajaba khaktani hairi kuki illegal immigrant singna thamapan machin thiraga lakpadu ngarang Churachandpur da thokiba thaudokuna mayek singna achumba khanglakle haina Republican Party of Indian Achwale gi National Secretary amasung political activist Maheshwar Thongnawjamna phongdokre Maheshwarna hai makoi illegal immigrant singna haibesi mayek singa takle makoi da nation gi wakhal chende national flag gi wakhal laite makoi di tongan ba laingak talaga tongan ba nation fangbaduni makoi gi pandamdi aduna makoi ne India gi national flag chingthaba ngambagi thak yorappa sida adum Central government amakogi asengbodu uba yarabani aduna matam ngaibiranu kudakta akan bathabok laukhatuna illegal immigrants sing aduga makoigi matungda laiba chin kuki narco terrorist sing asi India dagi maru fukna tanthoklase haina Maheshwar Thongnawjamna makhatana phongdoki They are not the normal people and they are not the original Indians. They are from another country, those who are illegal immigrants, and they don't have any sentiments. They don't have any sentiments of India. They don't have any sentiments for a nation. They don't have any sentiments for a national flag. They just want to destroy our state. They just want to destroy our India, and they want to get a separate administration, and they just want to get a different nation. ये एक दो दिन की बात होता तो अलग चीज होता, ये 10 महीना पूरा कंप्लीट होने वाला है और कल जो हुआ है वो सभी हिंदुस्तानी के दिल में, हृदय में, सभी के
दिल में चोट पहुंचा है, क्योंकि एक हमारा भारत का शान, हमारा शान बान शान, हमारा जो गर्व महसूस होता है, उसको देखते ही मतलब हमारा रोंगटे खड़े होते हैं। मतलब हमारा जो इंडियन फ्लैग है वो कुकी के इलीगल इमिग्रेंट्स के जो उसके डोमिनेटेड जगह है वहां पे वो उसको नीचा किया गया, नेशनल फ्लैग को। उसके बाद हमारे सरकारी स्टेट गवर्नमेंट और मिनी सेक्रेटरीट ऑफिस को जलाया गया और पुलिस स्टेशन को तोड़ फोड़ किया गया और बहुत सारी जगह को जला दिया गया। मतलब ये क्या है, लॉ एंड ऑर्डर कहाँ पे है? 10 महीने होने वाला है और इतना सेंट्रल फोर्सेस है यहाँ पे, तो किसका वेट कर रहे हैं हम? मतलब हम सभी लोग जो हमारे इंडिजिनियस पीपल है उसको मारने का वेट कर रहे हैं, या मणिपुर को तोड़ने का वेट कर रहे हैं, या सभी सरकारी ऑफिस को जलाने के बाद ही जो सेंट्रल गवर्नमेंट है वो उठेंगे? मतलब क्या हो रहा है हम लोग को कुछ मालूम नहीं पड़ रहा है। क्योंकि कल जो हुआ है सभी हिंदुस्तानी अभी ये वीडियो को देखने के बाद, वो इंसिडेंट देखने के बाद, इट्स रियली शॉक एंड हार्ट ब्रोकन टू सी सच काइंड ऑफ पैथेटिक इंसिडेंट कि हमारा भारत के फ्लैग को नीचा किया गया और ऑफिसेस जला दिया गया। इतना बुरी तरीके से कल के इंसिडेंट से सच्चाई सामने आता है कि जो 10 महीने वो लोग झूठ बोल रहे थे वो सच्चाई सामने आ गई। ngasi nungtil pung ani makai khare helakpa aduaida Thobal district ke Khongjom police station konba Khongjom war memorial complex manak nakna leiba national highway 102 da I-20 asta MN01AS 3001 car amaga 𝐍𝐄𝐰𝐬 MN06SD 9928 ka thengjinnabada 𝐍𝐄𝐰 ta tongduna lakpa mapa macha ani laikhidraba mapa macha ani adudi salungfam kangthok chaw mayai lekai degi furit chabam sanahal singh chahi 38 apokpa laikhidraba PS Durani aduga macha adugi mamingna PS Rampis kawi chahi taru khakta ngairiba nupa machane PS ana hal thodok thofam da laikanaba ngamdana laikhidabani aduga mahaki pikliba macha nipa Rampisna Thobal district hospital la pukhatlaba matungda laikanaba ngamdana laikhidabani accident ki paw hekta baga Khongjom police station ki OC and Suresh na luchingba police team na laktuna yengsilaba matungda laikhidraba sing adu Jenims ki mokta pukhatuna medical legal procedure gi damak thamkhre hairi ngasi nogalamdai pung 3:30 tarakpada singjamai chanam pukri mapal leiba chanam Thomas kauba chahi 80 suraba miyoy amagi una mathak makha saba yum ama khanghaudana haurakpa maina tumna chakre mai chakpa aduda yumbu oriba Thomas maina chada marpudragi changda chaktuna sokpadagi Rims hospital la pukhatuna laikanari mai chakpa thodok adugi pawhek phangbaga Manipur fire service ki team laktuna thangnaba yum singda sandorakadabagi kanbangam haure hairi mai aduna thangnana leiba chanam rudragi yum saizin khana chakpa haurakpada fire service ki team aduna muthatke thodok aduda lupa kayamu ki value oigadaba potlam sing mangkhrabano haiba khangbangamdri amaromda socio economic industrial and cultural organization 𝐍𝐶𝐞𝐰𝐬 general secretary bidajit chanamna thorakpa chirol amada Manipur fire service ki team na asokpa yumbu Thomas pu chakliba maidaktagi laukthoktuna hospital da matam chana pukhatpi babu awang bathakta thagalakli loinana mai aduna thangnaba yum singda sandoklamgadabadagi matam chana thingduna kalhobagi damaktasu Manipur fire service ki kangpu bu thagatpa phongdorakli Imphal East District ki Idilbung PS na konba urup khuno mayai laikai da leiba MD Sakir Ahmad chahi 38 apokpa laikhidraba Tahir Ali gi yumda sakhangdaba singna nomai kapsel namle hairi thodok adu ngarang numidang pung 10:30 tabada thokibani MD Sakir Manipur Police Constable oina hojik Delhi da leiba Manipur Bhavanda mathau puri thodok adu yaningdaba phongdo kona ngasi urup khuno da wakat mifam phangkhrei wakat mifam adu da hai yumlakta nomai kapsel duna miyamda aki akhang piba akan bamawong da condemn tawi nomai kapsel lamliba mafam basi kungang oizarabasu yum yamna kungna khunda leitariba mafam ni masida natana ahal laman ana ayek yasu lairibani asigumba mafam masida mayam tumna khraba matungda nomai kapsel lambagi thawong asi kanana karigi damaka taramlibano haibadu miyamda sengdokpiyo loinana ngasi gi laingak nasu asigumba thawong asi amuk hana thoktana ba athubada thigat piyo hainasu mari lainaba singi pukning jingsilakli amaromda thodok asibu urup kuno youth club ki maikai degisu akan bamawongda condemn torakli thawong asi gi matangda Idilbung PS na case na malawkat kre hairi numidang ki pung 10:30 taba matamda mi kung na taba yumlakta leiba yum sigi manungda masak khangdaba khulai paiba singna nomai kapsin birambasi moi sengna nomai taba poksei masigumba thabokse hojik oiriba leiba ki situation sida oiriba condition sida sumaina masak khangdaba mi singna
misam amagi imungda mafam marang khangdana maram sukhangdana misak sukhangdana nongmaina kapsim neram basi nungaijade matungda di sigumba thaboksi tawbigano mari leinaba singna sigumba thaboksi kanana karai maram gidamak tawbano haibadu athuba matamda sengdokpirao Haukiba yumsa kaisa numitki numidang waidamda masak khangdaba khulai paiba miyoi kharana Kwakta Maromlaudagi Haji Alimuddin Kwakta Kumandagi Muhammad Latif amasung Moirangdagi Mairembam Johnson kauba miyoi ahum Imphaldagi halakpa matamda faraga pukhraga ngasi fauba mafam khangdana thamkibagi mayokta ngarangdagi Kwakta da chatharakiba ban ngasi su adumak chathari Arang numdang waram pung taruk kamene liftu mangarum ta badwaita ikhangkhangawdana Imphaldagi yum halakpada SURBALA amadi naran sanagi marakta masak khangdabasingna Kwakta Maromlau dagi Haji Alimuddin amadi Kwakta Kumandagi Muhammad Latif amana Moirangdagi Mairembam Johnson haiba mahak yauna phakre haina pau phangbadagi ngasi ayuksi khangkhawduna Kwakta public sing loina thogaga karino ko Kwakta si tawrisi mangani tarani kana raga khoi lambi inkhang de sum chachaba mi su bisam su dum pharaga moi bu khubi ba amadi paisa gi demand tawbagumna sum tawbasida hujik si Kwakta Lanjan be yadana pochai su trong laupi swaida check tawdana thattana sumnagi sum dukan gi pochai chana ba pura yada be mongda leinai ba hek chapchal laga lei bhai du ora sigi tanja sida koi yam ba Haji Alimuddin pha gi sida mayam si settlement so ga sumai nai koi si mache sum koi gi sela ga koi si lojen kitra hai ba ki ba laktana asigi sida thogai ba public sing si masi mayam gi Kwakta gi mo silaga thogai bani condition am pho yaw da bidai khoi gi Haji amadi pha gi ba lati adok pira o hai go pham duni Indian Red Cross Society IRCS Manipur State Branch ki meeting makhada Indian Red Cross Society Bisnupur District Branch IRCS BDB nas Bisnupur District ke manung chanba Kumbi SC Moirang SC amadi Thanga SC da leiba senthok watlaba khangatlaba imung singda kambal sing amadi angamba sel gi mateng khutsinakre kambal yenthokpa du da Indian Red Cross Society Bisnupur District Branch ki hanigi chairman I Jugesor Secretary Dr. Aishroman Publicity and Public Relation Committee ki coordinator Danat Huidrom Executive Member W. Tolongo, Live Member Singh K.S. Kogendro, K.S. Buddha, S. Danesor Amadi, Atay Member Singh Nasaru Yaki. Moirang Esigi Kwakta, Moirang Thanga Esigi Sendra Iting Amadi, Kumbi Esigi Itai Kuna Wangu Jitek, Kumbi Amadi, Atay Mafam Singh de Laiba, Sentok Watlaba, Queen Naduna Awaba Mayok Nariba Mui Singh Yauna, Kangalaba Imung Singda, Ngarang de Hauna, Numidini Queen Jatuna Esi, Ahumgi Tongan Tongan Ba, Mafam Singda, Kambal Singh Amadi Angamba Selgi Mating Kutsinaki. Lakadoriba Lok Sabha gi mikhal asida BJP gi mihut kahanba pamde BJP gi MP lehanba pamde maramdi Parliament mifamda makoi kari sukana de masida sunnatana thokliba irang asida Indian lenga ka lautuna ba mawongda kukila hoba singda insinduna Manipur thugaina ba hotnariba lenga asi lehanba pamde haina All Indian Trade Union Congress ki General Secretary Laishram Sotin Kumar da phongdokre wapam asingasi Samyukta Kisan Morcha Joint Platform of Central Trade Union amasung Independent Sectoral Federation senduna irabot rota pangthokiba wakat mifam aduga mari leinana phongdokibani wakat mifam aduda mari leinana Sotin Kumar na hai BJP lengang na India da laidiba thomi singi hingbagi right ningthina pibide anti worker law sing pass tawduna thabak oina onthorakpadagi thomi singna mafam kya da irang horakli masida sunatana makoi ge yanadaba state lengak singda democratic right sing khongoinari athing ba kaya thamjeli India da laidiba Chauraba industry factory na chikba kayada laumi kyana puthokpa pothok singi mamal laptoppa mamal hantana lepli aduga senjau paiba singi godown yoraklaba matamda makoina lepning mamawongda mamal chaunga leptuna pot yoli laumi singi oina makhal khuding maki lawu singu bagi pothok lengakna leiba matamda apikpa mamalda phanganbaga loina sendol kokpa ngamnaba laumi singi loan kokhanaba demand tawri thomi singi oina thagi khwaidagi pikpa khusuma lupa lising kuntarukta lepnaba lengakna pass tawkiba anoba lever card sing nongna yengsin biyo haina su phongdokhi corporate mayamna lomi gi pothok mayam se moi control ma khare moi lekno mandre pa aduga senjo privacy gudam yo tu di moi namuka man chong lo haro kari praja haro to mayam phong pirani so isin aniga kunga itoi sidari na kunga undo wer ko sigaw unga haro lomi la bong matata atma ghato si
भारत की इतिहास अमुक्त थोखीद्रीब लौमी लाख कयाना चाही एमा सुकना दिल्ली के कोई अंदरोल तो मी चात्रे की पुंसी लोई मोदी लेगा सी मखा अदो फामदो बहुम हंदो है तन्नगी बुंगा रिबा हंदो त्रि स्ट्राइक के लिए महन करे अदो हंदो अदो कोई सिया बस्ता से मसी दा मरोइना कोई लौमी सी से मोदी शासनगी मखा दा मागी याना प्राइवेटाइज तौरपा प्राइवेट लोइसिला सी आवा कोई मणिपुर सु हुजिक बैंक कॉर्पोरेट कनो मैम कोई LIC लेबा BSNL सु मैम जे प्राइवेटाइजेशन तौरपगी अपन लागो तमदा कोई एम्प्लॉय मैम चांगा फफन वा mayai kaba chinjak singi matangda mahailoi sang singda awareness pinaba club semduna thamba amadi higher secondary singda mayai kaba chinjak singa mari leinaba secretary thamba mathau tai haina social welfare gi director ngangom utamna phongdokrei wafamasi ngasi manipur commission for protection of child right MCPCR amadi samagra siksa manipur na punna khutsamna duna convergence workshop amongst stakeholders working in the field of child right and protection haiba hiramda manipur press club ta pangthokpa workshop ta mahakna फोंदोखिबनी थरमदुदा MCPCR गी चेयरपर्सन कैसाम प्रदीप कुमार समग्र शिक्षा मणिपुर गी एडिशनल स्टेट प्रोजेक्ट डायरेक्टर सोराइसम डेविड अमदी डायरेक्टर nganगom उतमना मरु ओइबा मिथुंग सिंह ओइना सरुक याकी थरमदुगा मरि लेनना nganगom उतमना फोंदोरकपदा जुवेनाइल जस्टिस 𝐁𝐄𝐰𝐬 की मतुंग इना एक असि महिलोइसंग सिंगदा मपुंग फाना थमगदबनी खुनाय असिदा मयाई काबा चिंजाकना मंगहलबा इनखलकलिबा महिलोइ सिंगी मसिंग इसिंगी चाउगुमना नोमनोबगी हनगलकली provision ani si school da happy nava 𝐍𝐞𝐰𝐬 instruction bibi laga mutam to hanbiba atopa ama hairiba keno sila panba mana akui school kudingi mayai ka bachinja ki maramda naina ba khanna na ba awareness handokna ba angang jingi oiba club amamam thamiyu aduna higher secondary college di akui student union lebi channa bi hanadagi lagala hai cultural secretary, finance secretary, sports secretary, aina tawrga already laigre. Masida akoi substance use ga mari lainaba secretary ma dum habsen bi yaina. कामजोंग डिस्ट्रिक्ट चयोल जुमना चथरप नेशनल रोड सेफ्टी वीक की लोइसनबगी थौरम ngasi कामजोंग डिस्ट्रिक्ट हेडक्वार्टर दा तोंगान तोंगान बा थौरम कया गा लोइना चिंगलेमना पांगथोखरे ngasi लोइसनबगी थौरम अदुदा कामजोंग डिस्ट्रिक्ट की डेप्यूटी कमिश्नर रांगनामई रांग पेटरना चीफ गेस्ट ओइकी चयोल जुमना चथरप थौरम परेंगी मनुंगदा राइजान कटाम नाउलोंग RKL ना सिंदुना सब डिवीजन खुदिंगदा रोड सेफ्टी कैंपेन अमदी डिस्ट्रिक्ट हेडक्वार्टर दा माहिरोइ सिंगी दमकता पेंटिंग कंपटीशन पांगथोकी डिस्ट्रिक्ट असिगी तोंगान तोंगान बा मफम सिंग लापा मियाम यावना माहिरोइ चा क्याना सरुक याखिबा लोइसिनबगी थौरम अदुदा कामजोंगी SDPO फिलिपना तरामना ओकपगी वरोल पीरदुना मियामना कैंपेन असिदा मपुंग फाना सरुक याबीबगी दमकता थगतव फोंगदोखी चीफ गेस्ट की वरोलदा DC कामजोंगना मियामबु नेशनल रोड सेफ्टी वीक पांगथोपगी चपचाबा माही फंगनबा पुन्ना होनमिनसी हाइकी DC अमसुंग SDO ना पेंटिंग कंपटीशन दा मकोक मतंग ताक्रबा सीनियर अमसुंग जूनियर गी कांगलुप की माहिरोइ सिंगदा मनामतुम तेनथोखी थौरम अदु लोइसिलकपदा कामजोंग टाउन हॉल दगी ससाद PS गेट फाउबा रैली अमसुंग रोड शो अमा चटकी अमदी मियामदा ट्रैफिक रूल अमसुंग रोड सेफ्टी की थौरांग सिंग सोइदना लौखतनबा DC ना अपील तौखी ngasi all manipur muslim student organization amso gi election committee gi mifam amana kumja listing ani ga kunmari kuntaru ki anoba term gi executive members sing khankhre Nepal Suba Election Committee Amso Headquarter gi Returning Officer MD Javed Ahmana ngasi Paumi Singh da phongdokibagi matung ina Executive Committee gi member taratru khale President oina 𝐁𝐫𝐴𝐓𝐕 Vice President oina Manoj Khan Secretary General KS Dilsan HRD KS Khurshid Alam Finance Secretary KS Askar Saha amadi Women Affairs Secretary Babirani Makak Mayum na chingba yauri haiki Unauthorized oiba Hairiba elected 27 members elected tawi haiduna lisama copy rakhi Hairiba elected members sing adugi manungda haibadi hana date item notification thokiba aduda yaukidaba nasagi working president haiba adudagi secretary general organization haiba asugumba mayam ama haidi samamnaba haitare lebak miyamda amsubu lan uhananaba mawongda tungan ba posting pisillaga nasagi leiba ki lusing mo oya kadui bani haiduna tawriba asida chamamna hanbama pokhanbama akoi thenajare
Manipur thokliba lan asida hakthengana laikhidraba amadi victim oidaba imung manung amadi su nomdana nobagi chara tanduna hingzaramba singi macha masu sing lakliba academic session 2024-2025 asidagi One Nation One Education for All haiba teamda chapchaba khongthang athubuda lokhalu haina liklam ngakpagi spokesperson Bikramjit Rajkumarna phongdokre ngasi Manipur Press Club ta pangthokiba paugi mifam amada wafam asi phongdokladuna Bikramjit na hai lan asida hakthengana thengnariba victim singi macha masu tungi lambida amamba ama oirakpaga loinana mahai masing tamba ngamdabagi tengthakol kayana nilakliba si mari leinaba authority singna yengsinbiu wafam laibak thiba thodokta laikhidraba takheldagi L inaugi machanupi lup asina mega manipurgi board of directors amadi principal da school asida tamhannaba haizaruba matamda school asina free schooling tohangani haibigi thajaba pirakpa bu thagatwa phongdokhi loinana school college university singnasu local level da Kanaduna, Lokat from Topa Tabak Sing, Lokatuna, Lake Drava Singi, Machamasu Singda, Lemna Mahima Sing Tamhanba Natraga, Lake Drava Singi, Machamasu Singda, Hiramasiga Marile Neba Kudung Jabakara Pigadabani, Ladyba Oza Amadi, Mahiroi Singi Organization Singnasu, Lebaki Maru Oiba, Tanfa Masida Toraptuna, Coronavirus, Lightchatagi, Fagalakpada, Guiding a Cherak Asida, Lana Sina Amuk, Haktangana Sokan Laba, Tungi Carrier, Manga Dodiba Generation Amakanbada, Atoba Todang Loduna, Luching Biu Hainasu Apple Toki. We Education Minister Sidu, Yang Matik Saba Portfolio, Sibayam Zanaba, when educated with Minister Nina, with the traversing in Machama Suki the Makta, when Karibuba consideration Kra, 2 Madam Talbani having Hazaba to open the Tanzari, Amasun Akwagi, 𝐿𝐄𝐰𝐬, Mega Manipur School now, when you learn Sinagi to go to Lake Trava, Inau, Machanu class 2 for the free schooling company do not look in a Hajaruda, support of the Makta, Hakapamudu. Amasung Akwagi school, college, Amadi, university level, local level, the Kanabiduna, Kwagi Lake Drava, Hawaii Car, Singi, Atobasi, I think Korean George of Zakutava, Suranumagahinga, Lake Bamia, Siki Masama Susi, Lamida, school, college, in the Su, Sakana, Kongaidana, my Magi, Lakai came in the school, consideration crap, that one of Crap Biduna, Sartre Sings, Silosan Biduna, Negotiation 2024-25, Asida, Amato education, Mabibina. Private school, university, college in the How's Paugi Marathana attend break ama Luminasi? "40 years of trusted diagnostic service, Babina Diagnostics." Welcome you all to UNACO School Channel in Fal East, a fully residential school ranked Manipur #1 in All India School Ranking Awards 2023-24 by Education World in Co-Education Boarding School category. Academic session for 2024-25 will begin on 1st April 2024. Registrations are open for classes 4 to 9. Hurry up for registration. Diabetes ko loina da hinglibasing thamagi manungda control toba ngamlei. Urea creatinine wangbasu thamagi manungda hanthaba ngamlei. Khong hamba nungaitebasu numit manganigi manungda fahanba ngamlei. Bile saibadi nungsang nabasu chama da chama fahanba ngamlei. Cholesterol wangba numit kunida normal oiba ngamlei. BP wangbasu thamagi manungda normal oiba ngamlei. Fatty liver oibasu thamagi manungda fagathanba ngamlei. Pumnamak natural oiba hidak makhalna laing jabani. Hakchang da sokadaba side effect amata laite. Makata na hidak chabagi mathausu tararoi. Hena kupa parolgidamak ngasimak langsin birau Diabetes Hospital Soibam Laikai Ayampali Road opposite Karkinos Jennings Hospital Porompat Imphal East near Punjab National Bank.
ब्रेक मतुंगदा मैम ताराम नोक्चरी Manipur United Star Marker Organization Musuna Hauzik Thokliba Irang Asina Maram Oiraga Tonga Tongan Mafam Singda Ladiba Lan Asibu Tongna Fana Mayok Nariba Kunngak Pasingi Mafamda Chatuna Tangai Fadana Changba Polam Sing Pikre Thamna Popi Amadi Arong Nomaikongi Village Volunteer Force Singda Musoge members Singna Angamangamba Mating Pangaduna hand gloves, inner garment, sleeping bag, toothbrush, soap, Colgate Amadi First Aid Ki Mathau Taba Polam Sing Pi Kibani Manipur Lenga Ki Pukning Tingsiladuna Irang Asi Atubada Loisin Binaba Marilainaba Authority Amadi Central Government Ta Taksin Binaba Organization Asigi members Singna Pukning Tingsilakli Ado awal tadi kita nama ni kami polisu. Kita matai wajah itu orang baik emoji tim hai tadi. Kau jadi kerau ni esi kerau panggil. Sini jam lah. Kau jadi ni sini. Ado bu awal pemiam sih. Kau makata betul sini. Ham lagi semula. Kau na entry point nama lomja berwari. Kau ju saya istam lagi okey. Ni sini apa? Panggil apa? Kau member sini tu na. 다 먹이나 되거나 다 가이고 봐. 거기 체크나 그런 거 체크나가 그 방사나 무슨 매나 버리나. 그러니까 막 하다 와라 빨리 이게 또 보고를 하다. 이제 자 원래 수업 먹고 수업 이게 그러니까 이제 와라 봐도 거기 그냥 이렇게 거야. 그렇게 그냥 셀레브리 봐. 그냥 배우는 애 있어. 그래서 아무튼 뭐 봐. 거기 먼저 못해서 Ngasi Laibak Sinba Thungna Pangthokna Bagum February 13 ki pung 10 taba matamda Manipur Government Service Federation MGSF Jiribam District na sinduna Jiribam gi Babupurada Laiba Congress Waban Mamangda nationwide strike ki saruk ama oina government employees singna wakat mifam famkre ngasi gi wakat mifam adugi matangda MGSF Jiribam District ki advisor 𝐁𝐫𝐤𝐸 Direndra Singhna Pangmi Singda hai ngasi Bharat ki mafam sinba thungna national strike pangthok liba asigi manung chana Jiribam district asida su pangthok pani hauzik lairiba employee khuding makna pullaga government ki mathakta aikhoi gi demand asi pibi naba thamjabani hauzik Jiribam da lairiba education sector da 𝐁𝐸𝐸 gi office ta staff matik chana laitaba medical department da Dr Suna laitaba PWD da staff Suna laitaba awat pa kaya laibana district asi khudong cha daba oiri All India, the state couldn't not only the education sector, department couldn't अखोई पेंशनर यूनियन in service all India की 16 February से अखोई गवर्नमेंट की मथक्ता हाइजब तारे अखोई डिमांड अखोई थमजबनी अदुगा अखोई मणिपुर की 10 September 2023 दा अखोई थमजगी से पेंडिंग इशू चार्टर ऑफ डिमांड से डिमांड तक थमजगी मनी मसी अखोई के for employees teachers and the pensioners सिंगी तमकता हुई ना अदुगा ngasa की गरीनो आइबदा DA percentage से मसी मने DA से असिमने अदुगे अखोइना अमुक थमजगी बिसि गइनाइदा proposal से raising the retirement age from the present 60 years to 62 years से मसी ओहनदियो हाइबिसने MGSF Jiribam District ki Vice President O Anita na hai ngasi family ba wakat mi pharmacy contractor laiba regular tadriba singbu regular tahanbiu National Pension Scheme NPS asi muthatlaga hana lairamba OPS tatnabada yahanbiu aduga hauzik laiba post ahang basing mention biu haiki Manipur isu Parmoina Jiribam District amagi employee amana koi mayam si koi ngasi phami basi koi tasengna department khuding baki representative am almost sure yaw da bakha yawi do ayamna represent toroga si je koi afam sta koi phamjabani koi demand is satar demand na koi ol jagi taliba demand koi contractor laiba bulat ta da mayam si hanbiu pension da koi gi NPS ana national pension scheme si muthallaga OPS hana chana ramba OPS sana bada government yabiu aduga laiba ahangba post mayam si mention biu duga matam sigi matungina tangkhal laiba pochai sing matungna sahi manga khudingi pay revise to biu hazeroi bada maroiba pamuk hana pizari Sugunuda kuki militant sing na kablakpa bom imungda taselaktu na pokhaikre asok apandi yawhaudre kuki militant sing na sugunuda landarakpa leptre
कुकी मिलिटेंट सिंगना पुल्लगा माइटेद लांदाबा याउरुबा पुलिस की हेड कांस्टेबल अमा सस्पेंड तौबगी मायोक्ता कुकी सिंगना चुराचानपुरदा इरांग हौरक्तुना डीसी एसपी की ऑफिस थुगाइख्रे गरी मंगा मई थाख्रे कुकी अनि सिरे कुनमंगा रोम सोकले चुराचानपुर डिस्ट्रिक्ट की डीसीएस दरुण कुमार अमसुंग एसपी शिवानंद सर्वेबु ITLF ना डिस्ट्रिक्ट थादोकुना चटकिना बापुंग कुनमरी की मतम थाख्रे चतब तारबदी मधुदा थोरक्पा अफफतगी टेकचाक मसा मसाना पूजगदबनी हाइना किहलकले अमदी चुराचानपुर की मिनी सेक्रेटरीट मई थाबदा चेनबसिंग अमदी चुराचानपुर की एसपी हातकदबनी हाइना लाउथोकलिबा ITLF की मथक्ता खुदक्ता एक्शन लौखलु हाइना कोकोमिना तक्सिलकले नॉर्थ ईस्ट मिदोना सनुकजबा नुमिदांगी मणिपुरी पाउ मतंग असे लोइजरे मिदेंग ताबिरेबसिंग अमुका हन्ना खुरुमजरी।